ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯣꯕꯣꯏ, ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯝꯈꯣꯀꯣ, ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ, ꯅꯪ ꯆꯠꯈꯤꯅꯨꯀꯣ, ꯅꯪꯒ ꯁꯥꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ, ꯄ꯭ꯂꯤꯖ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ." ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟꯗꯨꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕꯗ ꯀꯔꯤꯗꯤ ꯑꯃꯨꯛ ꯈꯟꯗꯨꯅ ꯍꯤꯡꯂꯨꯈꯤꯅꯤ? ꯋꯥꯗꯕ ꯁꯥꯗꯨꯅ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯄꯦꯟꯅꯕ ꯑꯩ ꯅꯣꯛꯂꯒꯦ, ꯑꯗꯨꯕꯨ ꯂꯣꯟꯊꯣꯛꯇꯕ ꯄꯤꯔꯥꯡꯁꯤꯕꯨꯗꯤ ꯑꯩ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯉꯥꯏꯗꯅ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯠꯇꯅ ꯆꯥꯡꯌꯦꯡꯂꯤ꯫ ꯃꯪꯂꯥꯟꯒꯤ ꯑꯁꯥꯗꯨꯗ ꯇꯥꯎꯗꯨꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯅ ꯑꯩꯕꯨꯗꯤ ꯀꯌꯥꯗ ꯋꯥꯍꯜꯂꯕ꯫ ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯜꯂꯒꯦ, ꯁꯤꯟꯊꯔꯤꯕ ꯑꯩꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯃꯐꯝꯗ ꯎꯍꯜꯂꯔꯣꯏ꯫ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯏꯗꯣꯝ ꯇꯨꯃꯤꯟ ꯈꯥꯡꯂꯒꯦ꯫ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯨꯗꯅ ꯑꯩ ꯃꯐꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯤꯁꯇꯣ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯅ ꯐꯝꯍꯧꯏ꯫ ꯑꯩ ꯃꯥꯅ ꯎꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯌꯨꯝ ꯌꯧꯈꯤꯕꯗ ꯏꯃꯥꯅ ꯀꯌꯥꯗ ꯄꯥꯈꯠꯂꯝꯕ꯫ "ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯏꯃꯥ ꯅꯪꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯜꯂꯦꯗꯀꯣ." ꯑꯍꯤꯡꯗꯣ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ, ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯇꯨꯝꯊꯕ ꯉꯝꯗꯅ ꯑꯍꯤꯡꯗꯣ ꯂꯣꯏꯕ ꯉꯥꯏꯈꯤꯕ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯣ ꯑꯩꯅ ꯂꯥꯛꯄ ꯎꯕꯗ ꯃꯤꯁꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ꯫ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕ? ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ꯫ ꯑꯋꯨꯟꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯁꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯔꯛꯄꯗꯨ ꯎꯔꯨꯔꯒ ꯑꯩ ꯂꯩꯐꯝ ꯈꯪꯈꯤꯗꯦ꯫ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯗꯨꯅ ꯌꯦꯡꯖꯅꯤꯡꯕ ꯃꯥꯒꯤ ꯁꯛꯇꯝꯕꯨꯗꯤ ꯃꯃꯤ ꯁꯥꯝꯍꯜꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤꯕ ꯊꯃꯣꯏ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯤꯕ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛꯁꯤꯡꯗꯣ ꯀꯅꯥ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ꯫ ꯇꯧꯐꯝ ꯈꯪꯗꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯒꯦꯠ ꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟꯗꯨꯗꯒꯤ ꯁ꯭ꯀꯦꯠꯆ ꯕꯨꯛꯇꯨꯒ ꯄꯦꯟꯁꯤꯜꯒ ꯏꯔꯦꯖꯔꯒ ꯄꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯁꯪꯒꯣꯏ ꯃꯆꯤꯗꯨ ꯇꯥꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯈꯨꯠꯅ ꯂꯦꯡꯂꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯂꯩꯅꯥ ꯑꯃ ꯐꯥꯎ ꯀꯦꯟꯈꯤꯅꯤ ꯄꯥꯈꯠꯆꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯦꯡꯂꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨꯗꯤ ꯀꯌꯥꯗ ꯈꯣꯏꯔꯥꯡꯍꯜꯂꯕ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯣꯏꯔꯒꯦ ꯈꯟꯅ ꯌꯦꯛꯂꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯑꯩꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯅꯤ ꯈꯟꯕꯤꯌꯨꯀꯣ ꯃꯤꯁ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯃꯤꯁꯀꯤꯗꯃꯛ ꯀꯔꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯌꯦꯛꯂꯝꯂꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨꯀꯣ ꯃꯤꯁ꯫ ꯅꯈꯨꯠꯅ ꯂꯦꯡꯂꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯄꯥꯃꯨꯡ ꯉꯛꯁꯝꯗ ꯍꯨꯛꯂꯅꯤ ꯃꯇꯥꯒꯨꯝ ꯀꯌꯥꯗ ꯈꯣꯏꯗꯥꯅ ꯂꯦꯡꯂꯤꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯇꯣ ꯑꯣꯏꯖꯕ ꯐꯪꯗ꯭ꯔꯕ ꯃꯄꯣꯛꯁꯤꯅ ꯀꯌꯥꯗ ꯈꯣꯏꯔꯥꯡꯖꯕ ꯄꯨꯛꯅꯤꯡꯁꯤꯗ ꯌꯦꯡꯂꯔꯣꯏ ꯉꯝꯗꯦ ꯅꯪꯒꯤ ꯁꯛꯇꯝ ꯑꯣꯏꯖꯕ ꯐꯪꯂꯔꯣꯏꯗꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯂꯩꯇꯥꯐꯝ ꯈꯪꯗꯅ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯐꯝꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯦ꯫ ꯃꯥꯒꯤꯅꯤ ꯈꯟꯅ ꯌꯦꯛꯂꯤꯕ ꯑꯩꯒꯤ ꯆꯝꯂꯕ ꯈꯨꯗꯣꯜꯗꯣ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ꯫
Babana aibu airport fawa thinbiramlaga ma adum chatkre. Ithanta amuk mafamsida lehore. Karigino aigi wakhalsina ngasishu mahausagum aibu airport fawa thindokpa lakhigadabagum khaliba. Karigino misna anisina tunghannana mabuta yengluriba. Laklaroi mabu karigino amuk aina uninglakliba. Aigi thamoibu themjinnaba honajai. Aroiba oina tunghannana yenglamlaga ai airport ki gate tamna changsilli. Phumbangnaraba wakhal choktharaba pukning hakchang karigino nakhoina aibu asuk wahalliba. Karigino nakhoina aibu asumna otliba. Aigi oyu tamlamdraba mahaki yaifaba punsi amagidamak ai punsi chuppa wadaba saduna lenkragani. Amuk hanna aigi awabai tause kanagi mafamdasu utlaroi. Ai changsinduna boarding pass to launaba line to the lepa yausilli. Wakal se tarangamada tauringai aigi turn yorakpadu fau ai khanghaudre. Counter to the famliba gentleman duna excuse me sir hain hairakpaduda ai gyan lai. Aigi ticket amadi aigi ID pisanki. Baggage singdo wait on malaknai. Boarding pass lauge honaringai call ama lakpagum aigi pocket ta vibration lakpagum feel tawrai. Ai thoina nachunglude. Counter da famliba nupaduna aigi ticket to valid oide hairakpaduda ai humang kangi. Tanjaduda phone do amuk khinglai. Ai tap paikhatle. Hello boboy kanano amta ngai biu ko ai phone do furit khauda namsillaga ticket to yenge na khutto tingthoklui as onthok pani ai sisu aina Bangalore dagi lakhiba ticket ki copy duni aina amuk pisiluri do ai mai happet ngangsili ai gi handbag to the yenge ticket to yaurame ai sorry hairaga mangonda Imphal to Bangalore gi ticket to pisili Migup kharagi matungda boarding pass semba loiraduna ai counter du dagi tholai matai oirapna thariba chair du da famthai security call lakpa ngai duna lei ai gi phone do amuk sukhin lai unknown number ni hello boy nang kai da leirino kana kaino aina chakpuna chase hairaga kadai ta na chalino lao miss nangbu kadai da leirino mayam nangai nare thuna lao ngasidi nanga chak chamina doine miss ai boy kadai da leirino haiba nangbo thuna lao ai ngairabani ko miss ai airport ta leire kaino boy airport ta kaidorino miss ai security call lai ai changlukhige boy kaino ngai khuo ai magi wahi to tarudri ai phone do kakthatli security check ki damak changsilli ai gi phone do off thamjillaga bag to da hapchinduna x-ray gi damak pisinki check loiraga bag to paikhatlaga amuk chatpa howe mayamna famna daba matai oirap oiba famfam duda changsinduna famthai ai phone do amuk hange aina hek phone do hangbaga miss ki call amuk lai miss boy kaino nang phagi tawgono nang kadai da leige hairo ai flight tongadori miss ai miss ki nungai ba numit se yamna di yawning bani adubu boy kaino nang adumaina tawno nang kadai da leino please nang chatkino miss ai chatlage ai miss na highway india haiduna waragonu ko boy please nang adumaina chatkino ai nang adumna chatkrabadi poloi setpa ngamoy boy please nang ai bu yamna warora bro ai hozik airport ta lakhe nang chatlamba yaroi nang ai bu ngairamo miss adumaina haibigano miss na lengkhiba kundo parengdo laibak phaba mahaki ngaksamda hukpado ai yengba ngamloye miss ai mafam sida mikup amata leiba ngambagi phangal do leitre miss ai chatlage ai bu khambirano miss boy nang na sumaina tawrise kaigino nang ai bu waroriro
ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯕꯣꯕꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯅꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯄ ꯉꯝꯃꯣꯏ ꯕꯣꯕꯣꯏ ꯄ꯭ꯂꯤꯖ ꯅꯪ ꯆꯠꯈꯤꯅꯣ ꯃꯤꯁ ꯑꯩ ꯃꯤꯁꯄꯨ ꯀꯔꯤꯁꯨ ꯋꯥꯔꯧꯗꯤꯌꯦ ꯃꯤꯁꯀꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯈꯟꯖꯕ ꯃꯤꯁ ꯑꯩ ꯃꯤꯁꯀꯤꯗꯃꯛ ꯀꯔꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯌꯦꯛꯄ ꯃꯤꯁꯅ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯁꯛꯇꯝꯗꯣ ꯃꯤꯁꯀꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯝꯕꯅꯤ ꯃꯤꯁ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯃꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯌꯦꯛꯄ ꯑꯔꯣꯏꯕ ꯁꯛꯇꯝꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯂꯔꯣꯏꯌꯦ ミス ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯕꯣꯕꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯕꯣꯕꯣꯏ ꯄ꯭ꯂꯤꯖ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯑꯩ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯌꯦ ꯄ꯭ꯂꯤꯖ ꯅꯪ ꯂꯥꯛꯑꯣꯕ ꯃꯤꯁ ꯑꯩꯕꯨ ꯁꯥꯎꯔꯅꯨ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯤꯁ ꯕꯣꯕꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯕꯣꯕꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨꯇ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯄ꯭ꯂꯤꯖ ꯕꯣꯕꯣꯏ ꯅꯪ ꯆꯠꯈꯤꯅꯣ ꯍꯤꯛꯅ ꯀꯞꯂꯤꯕ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯨꯒꯅꯤ ꯁꯤꯟꯊꯔꯛꯂꯤꯕ ꯑꯩꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯁꯨ ꯑꯩꯅ ꯀꯔꯝꯅ ꯈꯥꯝꯂꯨꯒꯅꯤ ꯊꯃꯣꯏ ꯅꯪꯁꯨ ꯀꯞꯂꯅꯨ ꯃꯥꯒꯤ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡ ꯑꯣꯟꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯇꯥꯔꯔꯣꯏ ꯈꯟꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯣꯞ ꯊꯝꯖꯤꯟꯗꯨꯅ ꯐꯣꯟꯗꯣ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝ ꯃꯊꯪ ꯐ꯭ꯂꯥꯏꯠ ꯇꯥꯅ ꯆꯠꯅꯩ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯐꯝꯂꯒ ꯌꯦꯡꯈꯤꯕꯗ ꯎꯔꯤꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡꯁꯤꯡꯗꯨ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯁꯨ ꯎꯠꯂꯔꯣꯏ ꯑꯋꯥꯕ ꯏꯄꯥꯎꯁꯤꯁꯨ ꯇꯝꯂꯔꯣꯏ ꯄꯨꯟꯁꯤꯁꯤꯅ ꯀꯞꯆꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯇꯨꯅ ꯂꯦꯜꯂꯒꯦ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ ꯃꯤꯁ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯏꯐꯕꯇ ꯑꯣꯏꯁꯅꯨꯀꯣ ꯁꯥꯐꯨ ꯀꯟꯅ ꯌꯩꯔꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯏꯆꯦꯜꯗꯣ ꯂꯦꯞꯍꯜꯂꯤ ꯑꯩ ꯀꯥꯔꯛꯂꯤꯕ ꯏꯊꯛꯇꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯃꯤꯠꯇ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯗꯣ ꯇꯣꯟꯒꯤ ꯃꯐꯝꯗꯗꯤ ꯎꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯩ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯑꯩꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯇꯣꯟ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯑꯋꯥꯕ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯑꯃꯨꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯄꯤꯔꯦꯀꯣ ꯇꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯒꯤ ꯂꯃꯟꯗꯤ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯁꯤꯟꯊꯔꯤꯕ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ इखुदसेना तैथोकपगी पांगल फाव लेखिदे आई मिपाइब फावरई अवाब वाखल नुंगाइतब वाखल खनब यादब महकपु ngasisu amuk aigi awabe tawsina kaphalle miyoibagi thamoise ai ngai aigi awaba magidamak karigino nangna aduk thamoi sokna kapliba ai mabu tapna themjili ton se khapkano aisu awaba wakhal thadok lage aigi kokthakta leiramba potlom ama ngasidi nangna thangthabibagum khale ai amuk hana kaplaroi boboy nangi awaba warisina karigino thamoi sibu asuk wahalliba nangi thamoi da kari faurum gadaba nangna kaya da waram gadaba ai nangi da magyam wai ha se awaba nungai ta wakal kari sukhallaroi se pumna mag ai gi laibak ta tamlam labane ai pumna mag kauthok-tuna anhoba punsi ama hingba pame momon tanok naga leiram nangna asumna nungsuk nungjana na leibase ai khangpham khangdana wai boboy ton yengone ningai dana tholakliba thajagi mangal sina imai sida yeibase phajadra yam phajai ton
Nang kaidorage ba? Say. Ay kaisu tawdi. Ton, nang kaidorage habani? Boboy, ay sorhon ba yang way? Kaisu tawrisi. Ay lazy di. Say, sorsang na holo. Boboy, chatlasi. Ay bu room pawa tinbiro. Magi matawduda aina mikuptuda kayagi matik wajakhiba. Masagi anabagi chaina fauba puba ngamjadraba mangonda aigi awaba polumse amuk aina karigi thangatluba ai ithanta waraujarai tawfam khangdana magi matawdu yengloi. Room hek yaukibaga imanabi mayamduna mabu ningthina hiphale. Ai pakhatna reception tamna cheli. Doctor ama kaubinaba haizarui. Aigi pakhatpa itawduda makhoina aibu themjinbi. Manak nakpada leiba hospital amadagi doctor ama resort ki staff singna lobiruduna tonbu ningthina check up tawhale. Magi medical history na chingba kupna hange. Aina khangba makhai doctor du da share tawi. Karisu pakhaningai oide awaba wakhal yariba makhai khalan biganu hairami. Hidak sing ibirame. Ai doctor du ga thokminnarai. Doctor do chatkibaga ai mana irambe hidak singdo manak nakpada leiba pharmacy amadagi laururaga tongi manakta change. Hidak singdo pijaba honai. Ahingduma kayada wana lenkhiba. Mikup amatasu tumthaba yakide. Manakta leiduna magi matawdu yenginglakhi. Magi awaba wakhaldo kauthoknaba nungaiba wari kaya saninglai. Ai room dagi thokduna corridor du hangat handa chatli. Amuksu tawfam khangdana thariba chair du da phami. Ai upai leitraduna room da changduna makeup amatang oirabasu tumthaba ngamnanaba honai.